Russian Mahakki Shakti Malemda Utkhre Ngarang Russian missile marafugumdoi mathang Ukraine da kapsinduna Malemda Russia gi Shakti Utkhre Masi Ukraine da sathaba khwaidagi chawba attack ni haire Masi khwaidagi angakpa madi akiba masak ni haire maramde US amadi Western country singna Ukrainian capital Kyiv akoibada ngak senaba thamba air defense system na ngak thokba ngamdaduna tongan ba target kayada listen duna pankhi haide maram asina hokjik Ukraine na Israel ge Iron Dome defense system asigumba tangai fadabagi wakalon phawba hengalakle maramde Russia gi missile attack sing asibu ngak thokpa ngamnabagi ni haide former NATO military commander George Zulwana ngarang phongdokhibada Ukrainian military su Iron Dome like defense system darkar oide haina maramde Russia hojiksu Ukraine ge yangnabada air capability mapangal yamna kalle aduna masidagi ngakthokpa ngamnaba hairiba system asi yamna maru oire mamangda Ukraine president Zelensky nasu Israel da Iron Dome system asi pibina ba haizakhe adubu Israel na masigi chapchaba paukhum piraktre Zelensky na makhata na phongdokhi madude karigidamak Iron Dome system asi aikhoida pibada singnari banu haiba gyan ta de haikhe Paugi matungin na hogjik phawbada Ukraine amadi Russia ani ge lana sida Israel na karigumba mateng amata pangbagi wafam leitre karigumba Israel ge air defense ase Ukraine da piba tarabade masina lana sige sakpham ama soidana hongan badi ngamgani haire maramde adungai Hamas ki rocket attack ta chada marfudra de mai pak na ngakthokpa ngamkhi haire Israel loisilage matagum rocket lising ahum Hamas na kapsilakhi bada Israel gi Iron Dome system asina Israel bu mang takhan bangam khidawani haire nakalamorom da G7 na Ukraine gi damak lep na bamade Putin gi thawong asibu yaning da ba Utkhre Russia na Ukraine gi capital Kyiv yauna Ukraine da landari ba sigi mayokta G7 member sing emergency miphamama video conference ki khuthang da pangthokre mifam du da Ukraine bu sagatpa loidana Putin bu na condemn tawkhe Zelensky na G7 meet adubu thagat pa phongdokhi amade makhata na mateng hena pangbina ba haizakhe Zelensky na malemgi leader singda Ukraine ge air cell semna bagidamak sel thumgi mateng hena pangbina ba haizakhe Myanmar ge democracy gi lusing be Aung San Suu Kyi prison tam sahi taruk amagasu makhata na sangdokre hairiba democracy gi lusing be Aung San Suu Kyi asigi mathakta sahi taruk amagasu jail da thambage matam sangtokliba se corruption gi charge tani haire aroi bada tabiri bapum namak pu thagachare